पाउजेदी युमफम ओइबा मरोइबा पाउ खराब दा तौजरी मणिपुर दा कांग्रेस पार्टी असि चिंग अमसुंग तमगी मियामना सुपम पामद्रे हाइबसी हंदकी मिखल सिना ताकले बिजोय कांग्रेस पार्टी असि चिंग अमसुंग तमगी मियामना याद्रे मधुगी मथक्ता चिंग अमसुंग मुस्लिम की प्रजा सिना सुपम पामद्रे हाइबसी हंदक पांगथोकिबा केंद्र मंगा की मरकी मिखल की फलना मयक सेंगना ताकले हाइना बीजेपी मणिपुर प्रदेश की वांगलोय चोंगथाम बिजोयना भंगदोखरे ngasi Kaisampata laiba BJP ki office ta pangthokiba party ki wangangloi nongpok nganba amadi general secretary Dabansu Sarwiakiba pawmising ko unabagi thorom amada songtham bijoina makha taradun antak pangthokiba kendra manga ki oiba maraki mikhalda BJP na kendra mari da mai pak pangam khiba asimak lenga kasi bolu singliba en berenbo amadi party asibulam dam asigi miyamna thajaba thamdi aiba mayak sengna ulle lelong kendra da INC ki mirip oiba misak amadagi nota ne het na vote masing phangkiba asimak Muslim na Congress Party asi sukang pamdre ay basi takle masimag taseng na ikay ningay ni bahag na makatara doon na uwanggoy kendra da BJP ka NPP ka akan pamong dalampataw na ki adumoy na mag BJP na laksa na may pake NPP ki tawong asi lengak asi na pun na sa minari ay buwapam na tayo ba ni tengkang kaya rakta puksel siyang da bagi mamitari lengak asi lerak pa kuidringa da Health Minister ki pampay riba NPP ki Alexander Kumar Chief Minister na impan dalak ngay pamtado kiba kara lerak amok pampay kiba Lok Sabha ki mikhal da NPP ki oiba mirep thadok trabasu CPI ki mirep ta sawat kiba amadi Rajya Sabha ki mikhal da su maruk taw kiba ki thadok kaya laikre adumoy namak sahi ama makai wat diba chunsin na balengak asigi apa balengak ambo oina na bukot ni manisi aike baraga sida Bihar election NDN amakha tana lengak pai ki gani Bihar Assembly ki general election ki phal lak thok pa loi phal lak thok pa loi kiba ka loinana sit chani ni phum doi ki chungsin na balengak na punna sit chama kun mga da kaduna absolute majority phangre election asi NDA gi sungsina balengak asina sit chama kun mga phangbada opposition gi kangbuna chama tara amadi altopa party sing sit ni panda mai pakhe election gi phal asida BJP na chit humra gambari janata dal U na sit ni pugo humdoi Hindustani Awami Morcha amadi Vikas sit inchan party na sit mari bari phangduna sungsina ba ruling party asina punna sit chang kun mga phangkhebani RJD na sit umdrama phangduna single largest party oibaga loinana Congress na sit taragama pan phangkhe Nitish Kumar da adumak makata na Chief Minister oikigatra aibadudi aujingmaki oina khangba ngamdrabasu kariguma mahak asem makata na oirabadi BJP ki maikeda minister khara ena pinaba airak bajai aina paugi likhul asina phangdorakle panbajabadi Manipur jauna state khara da pangthokiba marki mikhalda BJP na chauna mai pakhrabane atopa pau amadana MU की मणिपुरी डिपार्टमेंट सो लॉन्चिंग करे एडमिशन टेस्ट अमुक हन्ना पांगथोकदबने SSUM मणिपुरी यूनिवर्सिटी दा हंदक अहानबा MA मणिपुरी तम नबा पांगथोकिबा एडमिशन टेस्ट दा माउंग मरिल तादबा थावंग चथगी आइदुना सोशलिस्ट स्टूडेंट्स यूनियन ऑफ मणिपुर SSUM नंगसी MU की मणिपुरी डिपार्टमेंट की HOD की का अमदी डिपार्टमेंट असिकी मैन एंट्रेंस का लोइनना BC की का सो लॉन्चिंग करे SSUM General Secretary Bhushan Longchamna hai tha asigi tang anida Manipuri Department ke pangthokiba admission test ta yamna luja da pamong marilta da thawung kya chathaki aibasi SSUM na khangbangam le exam schedule da ki pung amro hiana chon tharaba matung da question yendona admission test adu pangthokibani Children ki makha da leiba Manipur University asida asigumlaba aran ba thawung sing chatharakpa aibasi Manipur ki oina yamna leibak thiningai pasak amane asiguma thawung asigi mayukta aikoi khodem angna matam chana theng hoba chome maramaduna pangthokiba exam adu ayang phawba ki manungda anoba schedule semtuna athuba matamda amuk khana admission test pangthokadabane mamang takta hiram asigi matangda amot pa kaya asigi matangda sengdorokna ba SSUM na BC in charge registrar amadi Manipuri department ki SDO ga wari sana ki ba laikhe adubo makoina maung ta da ba thawung sing adu losindana ba honarakpadagi khongjanga si sangthin bani karigumba exam asin niyam chumna abu khana pangthokna ba khona trabadi masidagi hena kan ba khongjang kya sangchin na ba sem saragani aike Manipur da leidaba category EWS ki certificate mari leidaba authority kya na piba thengnare KSA Manipur da leidaba category EWS ki certificate mari leidaba authority kya na piba thengnare aina Kangleipak Students Association KSA ki general secretary Seram MJ na phangdokre KSA ki office da pangthokiba pawgi mifam aduda mahakna makhatara duna India की रिजर्वेशन पॉलिसी दा अहोंग ओइना जनरल कैटेगरी दा सोशियो इकोनॉमिक की फिपम फट्राबसिंग अदुगी रिजर्वेशन ओइना कॉन्स्टिट्यूशन 124 अमेंडमेंट बिल ओइना पास लोगदुना इकोनॉमिकल वीकर सेक्शन EWS अनोबा कैटेगरी अमल हैरपदगी मणिपुर दसु EWS कैटेगरी असी चटनानी चटनरोय आइना गवर्नमेंट लेप्ट्रिंग दा मणिपुर दा हौजिक गजेट दा लेदिबा असी
SC ST amasung OBC MOBC khakta oiba maramna Manipur dat leiriba chandaba category EWS asi karamna Manipur dat leba Santran institution singna kanana tamgadaba chit oigadoribano natragana chatnagadoribano aibase institution singna lebak miyam da sengdokadabane Central policy asi chatnaba state ki oiba phibam kari leiri haina state government ga tana duna masagi apamba amasung khudake financial assistant khakta yenglaga category asi Manipur da sanagani aibado miyam bo minambane loinana Manipur da leitaba category amu oiriba EWS po Manipur da Central institution da chanagani airiba asi karamba miyoina laglaga tamgadoribano loinana midop miyan cha sing sanghalaga yellow missing asi ki post amusung educational benefits sing asi capture taunaba honabra aibasi jamna chauna chingnadaba ngamde Manipur ki Thopal district da puriba SDO SDC singna administration ki power adulana sinaduna EWS category certificate asi miyo kya da pirakpa thengnare aduga Impal East amasung Impal West DC da chatuna EWS certificate asi lognaba honarba da EWS asi Manipur da category asi leitaba maramna certificate asi issue toba yade airakba asina takpade government magi makhata tongan ba district sing da tongan ba administration policy leirabra aiba lebak miyamna amasung KSA da chamamna le loinana certificate piba da district DC singna misang mikhai nai na piriba si karigino loinana piba yadaba certificate piriba marilenaba officer sing mathakta logi matung ina government thabak laukut kadabane nakalamromda mikhal gi result nungaitraga EVM da tainaba lepnaba aikhre Bihar ki assembly election da Grand Alliance ki result hana thajanaki bagi on tainaba lakpagi damakta Congress ki losingba Udit Rajna electronic voting machine EVM singda maran thangjin bado Congress ki MP party singda baramna aikhre madude mikhal da maithiba nanglaga EVM singda tainaroi dabani aikhre Mikhal ki result oining bo oijarabasu haujek EVM da tainaba lepnabagi matam oire EVM haibasi yamna kanba chap chana chumba amasung thajinga oiba machine ni aina sindambaramna leba koponamita Twitter da bhangdokhe masigi mamangda Congress ki spokesperson Udit Rajna aiki madude spaceship sing power ground gi control tauba yarabanina EVM su hek tauba yagane exit poll na piba result sing ubada Congress na harauki taugi masung Mikhal gi result lebak koponamita lakthokpa haurakpadage party asigilojing basing na EVM da maral thangjinke election commission na claim sing asibo jakhi deba loinana EVM sing khutchang bangam loidaba machine sing ni amasung makoi gi quality chang taningai oide aike ahan bada Grand Alliance na mangjan thana chatkhi adubo matung tarak pada BJP na sit masing khwaidigi jamna phangba party ni amasung Congress na yamna lakna mari sobada lai habasi mayek senglakhi BJP amasung party siki misang JDU ki maru eba lamba oiriba RJD na situm punitoi da mangjan thabaga loinana Grand Alliance na sit masing chama yawarkhe amromda Congress na supnagi sit taraga mapan phangduna mari sobada laikhe ariba party asiki mathang da left ki partner ahum na sit taraga mapan da mangjil thakhe CPI ML na sit taraga humdoi da amasung CPI amade CPI M na sit ahum da mangjil thakhe Barakasida sengyen bada miseng mikhai nai haituna irang thokre by election ki result law thokiba hek nongan baga wangjing da agenda napsa gi sengyen bada miseng mikhai nai ni yeli haibagi irang amuk thokre thawdok asi ngasi wangjing tentha kendra ki polling number 34/13 ki wangjing lamting municipal council ward number 4 moirang them lerak ki area da sengloba chaluba sing ka agent ki marak thokibani aire thawdok asi ki matang da wangjing da ngasi pawmi sing unaba amada laisang them usharani kaubi amana haikibada polling number 34/13 ki agent singna napsa ki yeliba seng lorana pa miam da khangalakpadagi mathang loba chanakhe matam badu da ward number 4 moirang them lerak ki agent na BJP ki midana cheng kg tara free da piba aduga ANC ki mi sing da lupa ahum da cheng kg manga piram ki aire aroi bada top content sing asigi maru pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbiri bo punam ko thaga chari loinana channel asina dum da kanarabadi subscribe like and share to ba kawi gun punam po amukana thaga chari